hear the beat, it's in my chest, got me feeling some kind of way. I confess the rhythm takes over, no room to rest. My heart's dancing, it's a love conquest. Oh, the melody. Hello friends, mayam ngasidi Sunday ni. Sunday numije thabak khara loisanba tare mayam. Hangai di chathok ga singa tawbani na thabak sangde aduna jumda leiriba thabak inkhang akoi awar pa lei mayam se loisan lage. The mayam se fridge tagi aina kai kai sabji leibado mana masing lei gari dagi leiba mayam da leira ko mayam da khoi man thokpa ngamdana leiba ko. Ngasidi loina man thok ko tokdana tomato leiriba ko leiba mayam se loina singdok ko tonga tawraga. माइगे फेंगदोकटोना लोरे अदुगा माइके मदइना संगोमजु थांगले दगे सोंदा हवाइसु सगल हवाइसु कामिने गिसे अखोगे सोंदा चाक थोंग थोंना सोंदा फीजु सुबा दगे से मना मसिंजु मंदोकपा दे हवला संगोम साखुम मुजेंगबा दगे असिमाइ तोना माइगे पुरमक्ता को असिमाइ तोना से मोरक मसिजु लोइना मकोक थेकटोकतना फजना तोना थमगिद्रबनी कैरी फ्रीजिंग ngasi फ्रीजिंग दोक्तोनिना फ्रीज तो फजना क्लीन होइना तोना थमग्रगे द मना मसिंग नि सिमाइ तोना मंदोगे अखोई थागिसु अखोई वीक से लोइसल्लबनिना को अखोई सब्जी उंजी लेरिबा मयाम जे मांगदबा तागदबा लेरिबा मयाम दे लोइना पुथोगा जिगैना मांगदबा लेबना हाना ngौथोखबा खंगदे चाथोखबा खंगदे तौरनी दगी खरा अवाटपा लेदुना हजिक फजना तौना फ्रिज ता थम्बनी कैनि मथंग जे हा थोंबदा थाकपदा हापनबा को सिमाय तौना मंजरे मयाम मैम से पालक मना से अगर मैं पूरी चानिंगे को अगर पूरी चानिंगे मैं पूरी चानिंगे है लेरपनी पूरी की हौगनी मना मसिंग पटकदब लेबदो हजिसे मना से जावबदो इन मंदोकपनी मंदोग फजा थमगरनी सुमाय तौना लोइरे मनबा लोइना हजिक जबरा अखोई लेरिबा मयाम से अखोई जबरा लोबी लाकपि नुपिदो अदो लाकपा नंगनबा याना पोत मना मसिंग लोइ मंदोगा माना पुरिंगे द पुहोगिनबगी याना इन अचाय राक लेरिबा जबरा मयाम लेना को थोरकपा मयाम अदु मयाम दो इन अखोई पिगिनबा याना लोइसनबनी अदसे हगोलवाइजे सोक तोबा लोइरे सोक तोबा लोइरगा हजिक सोक तोबा लोइना हजिक संग्रनी थमग्रनी साइड अदुगा से मना अखोई कॉम्प्रेक मचई कॉम्प्रेक की मना है चमथोंग चागरे ngौबा चागरे अदु मयाम दो हजिक ngौसन लगे ना तौबनी ngौसनले अदु हजिक से सेंगदोकपा लोइरबनी ना हजिक फ्रिज गाइना सब्जी मयाम दो से हाजी हापचनबा आइना से टमाटर कैप्सिकम अदगी से नमा पेपर द ख्वाइदगी ने फबसे अखोई पेपर द जोमना थमबसे असिसना फैयेबको मना जु जामदबनी ने पेपर से मचा मचा मसेट मसेट सेटला समाय तौबनी से दो हजिक अइना से कइनो तौदोइनी सेंगदोक्तोइनी माना सेंगसे अखोई डेटोल वाइपना सेंगदोक्पा जाम जाथिना फै फसु फै हाइ तारे को दे मनमसु नुसिबा अदे क्लीन सु ओइबा हाइ तारे को समाय तौना फ्रिज से सेंगदोक्चरे कोई अगांगसिंगसे लेबनिना को ngahare moi cha cha na sum paiba khangde mama tawba khangde tawba sum mosalle mai handle mai mamang kane tawba se dum mosalle ba ko se matam jana koina singdok ko tong tawbidra di ma do pot kane mosalle ina mai tawna mosalle na ji ngasi ji sengdoe Sunday khudingi amot leiba akhoi imung manungda sugadaba chamgadaba leiriba singdokadaba leiba mayam dai jum Sunday da dum तौजब है तारे को तो मैम से चिन्ने अखोई वीडियो उगीबको अखोई से कहोने अखोई मीठा सोदादो अखोई चानब सोदादो अदो सोदादो फ्रिज सुमाय तौन थम्मदि अखोई फ्रिज की मनम अखोई मनम कनबा हाइबम लेतने अखोई nga थम्मगा अखोई तोंगा थम्बा खोबा तौबनिना अखोई मनम कल्लीदनाको अदो फैये अदो फबदो अखोई चांग येंगे अने सुम हापचल्लबनी सुमाय तौना से पेपर थारिसिना पेपर से अखोई जहाँ इसिंग तारप खंदे कई खंदे तौबदो माने एब्जॉर्ब तौरी अदगी सुमाय मागी असिसिदि मोलगा दम सिंदोखिबा जारेको लौथोखिबा जारे दुमाय तौना पेपर से थाजरे से दही का पनीर का थम्बसेना सुमायना अंगांसिंगदा दही पुथोरो हाइना हाइसे मोय जुम असिसे टेंगोचे पारे पुथोकपा ngamenako अदुमाय तौना टेंगोता थम्बनि तनि मही ताई
ꯄꯦꯀꯦꯠ ꯀꯥꯏꯔꯨꯔꯗꯤ ꯃꯍꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯇꯦꯡꯀꯣꯠꯇ ꯊꯝꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅꯁꯦ ꯐ꯭ꯔꯤꯖꯇ ꯂꯣꯏ ꯊꯝꯖꯔꯦ ꯑꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯖꯅꯥ ꯃꯅꯥꯗꯣ ꯑꯩꯅ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏ ꯁꯤꯒ ꯄꯥꯜꯂꯦ ꯍꯧꯋꯦꯕ ꯄꯥꯝꯕꯤ ꯍꯧꯕꯗꯨꯒꯗꯤ ꯑꯩꯅ ꯊꯦꯛꯂꯛꯄꯅꯤ ꯁꯤꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯎꯇꯣꯡꯉꯥ ꯑꯩꯈꯣꯏꯗꯤ ꯎꯇꯣꯡ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯏꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯥꯛ ꯑꯩꯒꯤ ꯊꯕꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯆꯥꯛ ꯄꯤꯖꯈ꯭ꯔꯅꯤ ꯆꯥꯛꯁꯤꯗꯤ ꯉꯟꯅ ꯊꯣꯡꯗꯣꯛꯄꯅꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯖꯈ꯭ꯔꯒ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯁꯥꯟꯇꯤꯗ ꯐꯝꯃꯒ ꯑꯩ ꯐꯖꯅ ꯇꯧꯅ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯈꯤꯔꯣꯏ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯅꯤ ꯃꯥꯒꯤꯁꯨ ꯉꯁꯤꯗꯤ ꯑꯣꯐꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯖꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯍꯌꯦꯡꯒꯤ ꯃꯟꯗꯦꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯣꯏꯅꯤ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯖꯍꯥ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯟꯕꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯗꯣꯏꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯁꯤꯅꯤ ꯌꯥꯝ ꯑꯗꯨꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯣꯡꯉꯦꯗ ꯊꯕꯛ ꯀꯜꯂꯕꯅꯤꯅꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯒꯣꯜ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯒ ꯑꯃꯁꯨꯡ ꯉꯧꯊꯣꯡ ꯆꯥꯊꯣꯛꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯣꯡꯕꯅꯤ ꯑꯁꯤ ꯄꯤꯇꯝꯕꯔꯤꯁꯤꯅ ꯐꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯣꯟꯁꯦ ꯌꯥꯝ ꯂꯪꯉꯦꯕꯀோ ꯑꯗꯣ ꯑꯩꯗꯤ ꯀꯣꯟ ꯐꯦꯡꯅꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯦ ꯅꯨꯃꯤꯠ 10ꯃꯨꯛꯀ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨꯝ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯕꯦꯁꯤꯟ ꯁꯦꯡꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯍꯟꯕꯁꯤꯅ ꯀꯣꯟ ꯐꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯝꯃꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯟꯁꯤꯒꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕꯁꯤꯒꯩꯁꯨ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯃꯍꯤꯛ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯏꯗꯨꯅ ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯣꯟꯁꯦ ꯐꯦꯡꯉꯕꯅꯤꯅ ꯁꯤ ꯂꯪꯉꯦꯀꯣ ꯁꯤ ꯂꯪꯕꯅꯤ ꯃꯪꯒꯦꯅ ꯐꯦꯡꯕꯁꯨ ꯌꯥꯕꯅꯤꯀꯣ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯒꯦ ꯇꯧꯔꯒ ꯍꯩ ꯇꯧꯔꯒ ꯐꯖꯅ ꯇꯧꯔꯒ ꯇꯛꯄꯗ ꯌꯥꯏꯗ ꯁꯤꯗꯗꯤ ꯌꯥꯗꯦ ꯇꯛꯄꯗꯣ ꯑꯗꯨꯅ ꯄꯤꯇꯝꯕꯔꯤꯁꯤ ꯇꯧꯔꯒ ꯑꯩꯅ ꯑꯁꯦ ꯐꯦꯡꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯑꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂ ꯍꯧꯖꯤꯛꯁꯦ ꯕꯦꯒ ꯉꯁꯤ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯄꯨꯕ ꯕꯦꯒ ꯅꯨꯡ ꯀꯔꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯔꯃꯦꯠꯀꯤ ꯀꯔꯤ ꯂꯩꯕ ꯐꯤꯔꯣꯟ ꯀꯩꯀꯩ ꯂꯣꯏ ꯁꯨꯗꯣꯛ ꯂꯣꯏꯔꯦ ꯁꯨꯗꯣꯛ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯅꯤ ꯑꯗꯩ ꯐꯤꯔꯣꯟ ꯊꯨꯞꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯇꯧꯅ ꯊꯝꯃꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯌꯦꯡ ꯃꯣꯏ ꯑꯉꯥꯡꯁꯤꯡꯅ ꯐꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯊꯤ ꯐꯪꯅꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩ ꯁꯥꯏꯠꯇ ꯊꯝꯖꯩ ꯑꯜꯃꯤꯔꯥ ꯃꯅꯨꯡꯗ ꯊꯝꯖꯗꯦ ꯑꯁꯤ ꯈꯤꯀ꯭ꯔꯤꯁꯦ ꯐꯤ ꯐꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯂꯥꯛꯄꯅꯤꯅꯅꯦ ꯑꯁꯤꯒꯩꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯂꯥꯛꯄꯅꯤꯅ ꯖꯥꯡꯅꯁꯨ ꯀꯪꯉꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯤꯁꯦ ꯂꯣꯏ ꯂꯧꯊꯔꯅꯤ ꯂꯧꯊꯔꯒ ꯍꯧꯖꯤꯛ ꯑꯩ ꯃꯁꯤꯒꯤ ꯐꯃꯨꯡ ꯃꯆꯥꯁꯤꯒ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯧꯗꯣꯏꯅꯤ ꯑꯁꯤꯒ ꯍꯤꯞꯄꯒ ꯁꯤꯒ ꯁꯤ ꯐꯃꯨꯡ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩꯁꯨ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯨ ꯁꯟꯗꯦꯅꯤ ꯊꯕꯛ ꯀꯟꯅꯔꯝꯒꯅꯤ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯦꯝꯖꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ